ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯥ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯇ ꯁꯨꯍꯟꯗ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯦ꯫ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯅꯧꯕꯤꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯀꯪꯍꯜꯂꯤ꯫ ꯃꯄꯥꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯍꯥꯏ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ? ꯏꯄꯥ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯗꯕ꯭ꯔꯣ? ꯅꯁꯝꯗ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯨ, ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯔꯔꯣꯏꯅꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯥꯏꯅꯧꯕꯤꯗꯨ ꯂꯩꯊꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯄꯥꯕ, ꯑꯩꯅ ꯁꯝ ꯊꯥꯗꯣꯛꯂꯒ ꯂꯩꯕꯒ ꯄꯥꯕꯅ ꯊꯕꯛ ꯆꯠꯄꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯂꯝꯕꯤꯗꯁꯨ ꯃꯁꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯗꯨꯅ ꯀꯃꯥꯏ ꯇꯧꯕꯅꯣ? ꯄꯥꯕꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯑꯣꯏꯗꯦ꯫ ꯑꯩꯗꯤ ꯃꯤꯗꯧꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯁꯝ ꯊꯥꯗꯣꯛꯄ ꯅꯠꯇꯦ꯫ ꯏꯔꯨꯖꯔꯨꯕꯒꯤ ꯁꯝꯁꯦ ꯀꯪꯍꯟꯕꯩ ꯅꯨꯡꯁꯥ ꯌꯥꯏꯕꯅꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯆꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯩ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯏꯅꯧꯕꯤꯗꯨ ꯄꯣꯝꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯩꯗꯣꯏꯒ ꯉꯥꯡꯗꯣꯏꯒꯗ ꯇꯧꯔꯤ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯁꯤꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯌꯥꯁꯤ ꯀꯥꯈꯠꯇꯅ ꯉꯥꯡꯗꯣꯏꯒ ꯇꯧꯔꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯏꯃꯥꯁꯨ ꯄꯥꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕ꯫ ꯀꯅꯥꯅꯕꯨ ꯀꯩ ꯍꯥꯏꯖꯤꯜꯂꯕꯅꯣ ꯈꯪꯗꯦ꯫ ꯃꯣꯏꯒꯤꯁꯤꯕꯨ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯀ ꯇꯝꯁꯤꯜꯂꯛꯄꯒꯤ ꯇꯧꯔꯤ ꯖꯥꯠꯂꯥ? ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯂꯗꯤ ꯄꯥꯎ ꯇꯝꯁꯤꯜꯂꯛꯂꯤꯕ ꯃꯤꯗꯣ ꯃꯥꯏꯅꯧꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦꯕ꯫ ꯁꯣꯝꯗꯁꯨ ꯊꯕꯥꯗꯨ ꯈꯨꯜꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯦꯃꯤꯆꯥꯅ ꯐꯥꯖꯤꯟꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ꯫ ꯏꯆꯦ ꯊꯕꯥ, ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ ꯈꯤꯔꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯈꯩ ꯌꯣꯛꯂꯅꯤ, ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗ ꯑꯋꯣꯡ ꯑꯋꯣꯟ ꯂꯩꯕꯗ ꯁꯦꯜ ꯇꯥꯛꯈꯩ ꯑꯃꯨꯛ ꯆꯪꯂꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯦꯗꯣ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯗꯨꯁꯨ ꯇꯧꯗꯣꯏꯅꯤ꯫ ꯅꯨꯄꯤꯗ ꯆꯪꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯇꯨꯡꯁꯤꯜꯂꯕꯗꯤ ꯁꯅꯥ ꯀꯣꯛꯊꯣꯡ ꯑꯃꯕꯨ ꯁꯥꯕ ꯌꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯁꯤꯜꯂꯨꯕꯅꯤ꯫ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯃꯧꯅꯁꯨ ꯏꯔꯥꯡ ꯊꯣꯛꯂꯕꯅꯤ ꯌꯨꯝꯗꯁꯨ꯫ ꯃꯦꯃꯤꯆꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯁꯦꯜ ꯆꯪꯕ ꯃꯌꯥꯝꯗꯨ ꯈꯛ ꯍꯥꯟꯅ ꯎꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯈꯥꯏꯕꯁꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤ ꯈꯛꯇ ꯁꯦꯜ ꯆꯪꯕ ꯅꯠꯇꯦ, ꯅꯨꯄꯥꯁꯨ ꯆꯪꯂꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯃꯈꯣꯏꯒꯤꯁꯨ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯁꯦꯜ ꯑꯣꯟꯊꯣꯛꯅ ꯆꯪꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯋꯥꯈꯜ ꯇꯥꯕ ꯏꯃꯨꯡ ꯑꯣꯏꯔꯕꯗꯤ ꯐꯩꯗꯣ꯫ ꯁꯦꯜꯗ ꯃꯤꯇꯥꯕꯨ ꯑꯣꯏꯔꯕꯗꯤ ꯃꯆꯥꯒꯤ ꯑꯑꯣꯟꯄꯣꯠ ꯂꯩꯅꯕ ꯁꯦꯜ ꯑꯁꯨꯛ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯕꯅꯤꯅ ꯄꯤꯗꯕꯁꯨ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯅ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯄꯤꯅꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯣ꯫ ꯃꯦꯃꯤꯆꯥꯁꯨ ꯉꯝꯅꯕ ꯈꯨꯝꯃꯤ꯫ ꯑꯁ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯆꯦ? ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯏꯃꯨꯡꯗꯤ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕꯒ ꯇꯧꯖꯗꯦꯗ꯫ ꯏꯃꯧꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯍꯦꯛ ꯇꯥꯏ꯫ ꯑꯗꯣ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯏꯅꯧꯕꯤꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯂꯩꯁꯥꯕꯤꯅ ꯀꯨꯏꯅ ꯃꯌꯨꯝꯗ ꯂꯩꯕꯁꯤ ꯐꯠꯇꯕꯅꯤꯀꯣ ꯏꯆꯦ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥꯁꯨ ꯐꯪꯗ ꯏꯔꯤ ꯍꯦꯛꯂꯤꯈꯩ ꯃꯤꯅ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯅꯗꯧ ꯁꯔꯨꯛ ꯍꯧꯖꯤꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯀꯥꯟꯗ ꯂꯨꯍꯣꯡꯅꯕ ꯇꯧꯍꯧꯀꯣ꯫ ꯑꯩꯗꯤꯅꯦ ꯏꯆꯥ ꯂꯣꯏꯅ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕꯁꯤ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯊꯕꯛ ꯐꯪꯉꯤ ꯁꯨꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯆꯥ ꯈꯔ ꯆꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯏꯆꯦ꯫ ꯃꯦꯃꯤꯆꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯈꯜꯂꯨꯕꯗ ꯊꯕꯥꯗꯨ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯨꯕꯒꯤ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯃꯄꯨ ꯂꯥꯛꯂꯒ ꯅꯣꯡꯃ ꯀꯥꯡꯗ ꯈꯠꯅꯕꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯍꯣꯏ, ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯌꯨꯝꯗꯅꯦ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯦ꯫ ꯏꯆꯦ ꯊꯕꯥ, ꯉꯥꯛ ꯂꯩꯔꯒ ꯍꯜꯂꯨꯗꯅ꯫
ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤꯗꯨꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ ꯍꯥꯊꯨ ꯍꯜꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯣꯏꯒꯤꯗꯤ ꯅꯃꯧꯁꯤꯡꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯗꯧꯅꯤꯅ ꯐꯩꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤꯅꯅꯦ ꯑꯩꯅ ꯈꯔ ꯃꯇꯦꯡ ꯇꯧꯗ꯭ꯔꯗꯤ ꯏꯆꯥ ꯋꯥꯅꯤ ꯍꯩꯃꯥ ꯀꯩꯅꯣꯗ ꯏꯆꯦꯒꯤ ꯋꯥꯗꯨ ꯀꯩꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯦꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯕ ꯍꯩꯍꯟꯗꯧꯅꯤ ꯑꯗꯣ ꯃꯥꯏꯅꯧꯕꯤꯗꯨꯕꯨ ꯊꯕꯛꯀ ꯇꯧꯕ ꯍꯩꯕ꯭ꯔꯅꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯆꯦꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯒꯨꯝ ꯇꯥꯏꯗ ꯃꯦꯃꯤꯆꯥꯒꯤ ꯋꯥꯗꯨ ꯊꯕꯥꯅ ꯀꯟꯊꯠꯇꯨꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯀꯅꯥꯅ ꯍꯥꯏꯔꯤ ꯋꯥꯅꯣ ꯑꯗꯨꯅ ꯏꯆꯥ ꯃꯊꯟꯇ ꯌꯥꯎꯏ ꯀꯥꯏꯅ ꯊꯕꯛ ꯁꯨꯍꯟꯗꯕꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯇꯧꯖꯗꯦ ꯃꯃꯥ ꯈꯔꯗꯤ ꯃꯆꯥꯗꯣ ꯊꯕꯛ ꯁꯨꯍꯟꯗꯕꯤ ꯂꯩꯍꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯑꯩꯅ ꯇꯥꯈꯤꯕꯗ ꯃꯥꯏꯅꯧꯕꯤꯗꯤ ꯊꯕꯛ ꯌꯥꯎꯍꯟꯗꯦ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯈꯤ ꯑꯗꯨꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯀꯅꯥꯅꯣꯅꯦ ꯏꯆꯥꯒꯤ ꯃꯔꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯂꯤꯗꯨꯕꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏ ꯃꯁꯝꯗꯣ ꯈꯨꯠꯗꯥꯡ ꯌꯦꯜꯂꯒ ꯐꯣꯏꯗꯧꯅꯤ ꯍꯩꯃꯥ ꯏꯆꯦ ꯁꯥꯎꯈꯤꯅꯣ ꯑꯝꯇ ꯈꯪꯗꯕꯩ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨꯗ ꯑꯩꯁꯨ ꯆꯨꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯐꯔꯦ ꯃꯦꯃꯤꯆꯥ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯍꯣꯏ ꯏꯆꯦ ꯍꯟꯕꯤꯔꯣ ꯊꯕꯥꯁꯨ ꯍꯟꯈ꯭ꯔꯦ ꯃꯦꯃꯤꯆꯥꯗꯨ ꯃꯊꯟꯇ ꯃꯋꯣꯟ ꯈꯜꯂꯤ ꯀꯩꯅꯣꯗ ꯑꯩꯅ ꯇꯥꯈꯤꯕ ꯋꯥꯗꯨ ꯃꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯏꯆꯦꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯨꯝ ꯊꯪꯅꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯤ ꯁꯣꯏꯔꯣꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯕꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯅ ꯃꯥꯒꯤꯁꯦ ꯍꯥꯏꯖꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯅꯣꯡꯃ ꯊꯦꯡꯅꯕꯗꯁꯨ ꯊꯕꯛ ꯁꯨꯕ ꯎꯔꯛꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯈꯔ ꯆꯥꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯒ ꯃꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯂꯒ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯥꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯕꯛ ꯁꯨꯗꯣꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯖꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯀꯥꯏꯗꯅ ꯃꯆꯥꯁꯦ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯉꯥꯎꯕꯤꯗꯧꯅ ꯅꯣꯛꯆꯩ ꯁꯣꯝꯗꯅ ꯊꯕꯥꯗꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯃꯆꯥꯁꯨ ꯃꯄꯨꯔꯣꯏꯕꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯊꯣꯡꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯆꯠꯊꯣꯛꯂꯕꯗꯤ ꯊꯣꯡꯁꯤꯗꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯣ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯐꯪꯉꯤ ꯂꯩꯇꯦ ꯃꯆꯥ ꯐꯪꯉꯤ ꯂꯩꯔꯝꯗꯦ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯅꯣꯟꯈꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯃꯁꯤ ꯄꯨꯝꯕꯅꯦ ꯃꯄꯥꯁꯤꯡ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯆꯥꯗꯤ ꯃꯊꯟꯇꯅꯤ ꯁꯅꯥꯅꯤ ꯍꯥꯏꯗꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯁꯤꯜꯂꯤ ꯑꯗꯩ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯗꯦ ꯏꯆꯥ ꯋꯥꯈꯤꯅꯤꯅ ꯇꯧꯔꯕꯅꯤꯅ ꯃꯥꯡꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯃꯤꯋꯥ ꯉꯥꯡꯐꯝ ꯑꯣꯏꯔꯦ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦꯗ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯁꯨ ꯈꯟꯗꯦ ꯃꯁꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯍꯦꯛ ꯐꯦꯡꯗꯦ ꯃꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯆꯟꯅꯗꯧꯔꯤꯒꯦ ꯃꯅꯦꯝꯕꯣꯛꯀ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯅ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯗꯧꯔꯤꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯅꯨꯄꯥꯀꯁꯨ ꯀꯣꯏꯕ ꯁꯥꯔꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯗꯅ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯎꯀꯥꯏ ꯇꯛꯂꯤꯕ ꯈꯔ ꯆꯩ ꯉꯥꯡꯂꯨꯔꯒꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯒ ꯆꯠꯈꯤ ꯊꯕꯥꯗꯨ ꯄꯦꯟꯗꯅ ꯌꯥꯝ ꯁꯥꯎꯅ ꯋꯥ ꯈꯔꯗꯨ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯃꯥꯏꯅꯧꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯇꯥꯈꯨꯏꯃꯣ ꯑꯩꯗꯤ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯤ ꯃꯤꯅ ꯑꯔꯤꯕꯤ ꯀꯥꯏꯅ ꯅꯣꯛꯅꯕꯗꯣ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯄꯥꯡꯊꯣꯛꯅꯕ ꯑꯊꯨꯕꯗ ꯆꯦꯜꯂꯁꯤ ꯃꯥꯏꯅꯧꯕꯤ ꯅꯪꯕꯨ ꯇꯥꯍꯒꯅꯨꯅꯦ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯦꯟꯕ ꯌꯥꯏ ꯑꯗꯣ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯇꯥꯆꯧ ꯍꯥꯟꯅ ꯂꯨꯍꯣꯡꯂꯒ ꯏꯕꯥꯅꯤꯃꯨꯛ ꯍꯣꯡꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯨꯕꯗ ꯏꯃꯥꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯋꯥꯊꯣꯛ ꯊꯣꯛꯇꯕꯤ ꯏꯪꯅ ꯇꯞꯅ ꯇꯧꯁꯤ ꯍꯣꯏ ꯑꯗꯨ ꯇꯥꯈꯨꯏꯃꯣ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯍꯩꯇꯦꯀꯣ ꯇꯥꯈꯨꯏꯃꯣꯅ ꯊꯕꯛ ꯇꯧꯕꯗꯣ ꯈꯔ ꯍꯩꯖꯤꯜꯂꯝꯃꯣ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛꯀ ꯇꯧꯕꯗꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯃꯍꯨꯠ ꯇꯥꯈꯨꯏꯃꯨꯅ ꯃꯝꯂꯤꯉꯩ ꯍꯧꯒꯠꯂꯒ ꯑꯩꯅ ꯇꯧꯕ ꯃꯥꯟꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯅꯪꯅ ꯍꯥꯏꯁꯤ ꯌꯥꯔꯣꯏꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯏꯃꯥ ꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯍꯧꯖꯤꯛꯇꯩ ꯊꯕꯛ ꯇꯧꯕꯗꯣ ꯈꯔ ꯇꯝꯁꯤꯜꯂꯨ ꯏꯃꯥꯗꯤ ꯊꯕꯛ ꯍꯩꯇꯕꯤ ꯃꯧ ꯄꯥꯝꯗꯦꯅ ꯍꯦꯛ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯊꯕꯛ ꯍꯩꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯌꯥꯝ ꯆꯩꯕꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯂꯨꯍꯣꯡꯂꯒ ꯅꯪꯒ ꯂꯩꯗꯣꯏꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯅꯠꯇꯤꯌꯦ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯒꯦ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏꯗ ꯂꯥꯛꯂꯁꯨ ꯊꯕꯛ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯥꯈꯨꯏꯃꯣ
ibani lapthoknarasi. ꯈꯣꯏꯃꯨꯅ ꯃꯥꯏꯅꯧꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔꯁꯨ ꯄꯪꯇꯛ ꯇꯧꯕꯒ ꯃꯥꯏꯅꯧꯕꯤꯅ ꯍꯥꯏꯔꯤꯗꯨ ꯄꯥꯈꯠꯂꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥꯏꯅꯧꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕ ꯉꯝꯂꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯒꯦ ꯅꯪꯅ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯒꯦꯕ ꯏꯃꯥꯅ ꯅꯉꯣꯟꯗ ꯉꯥꯡꯂꯁꯨ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯗ ꯆꯩꯒꯦꯕ ꯏꯄꯪ ꯍꯦꯛ ꯄꯪꯈꯩ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯅꯣꯛꯂꯝꯃꯤ ꯁꯥꯎꯕ ꯁꯥꯗꯨꯅ ꯑꯃꯨꯛꯁꯨ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯥ ꯈꯣꯏꯃꯨꯒꯤꯗꯣ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯑꯩ ꯂꯩꯇꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯥ ꯈꯣꯏꯃꯨꯗ ꯎꯅꯁꯤ ꯊꯣꯛꯂꯣ ꯍꯥꯏꯔꯁꯨ ꯊꯣꯛꯂꯣꯏ ꯅꯠꯇꯦ ꯃꯥꯏꯅꯧꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯁꯦꯡꯕꯅꯤ ꯅꯪꯕꯨ ꯊꯕꯛ ꯁꯨꯍꯟꯅꯕ ꯑꯩꯅ ꯂꯧꯗꯧꯕ ꯅꯠꯇꯦꯕ ꯅꯪꯗꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯁꯨꯗꯕꯤ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯀꯥꯟꯁꯨ ꯁꯨꯍꯟꯗꯕꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯌꯦ ꯍꯟꯗꯛꯃꯛꯇꯤ ꯃꯥꯏꯅꯧꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯥꯏꯅꯧꯕꯤꯒꯤ ꯃꯇꯧꯁꯤꯗ ꯈꯣꯏꯃꯨꯁꯨ ꯄꯦꯟꯖꯅ ꯅꯣꯛꯂꯝꯃꯤ ꯉꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯈꯣꯏꯃꯨꯁꯨ ꯍꯟꯈ꯭ꯔꯦ ꯃꯥꯏꯅꯧꯕꯤꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯤ ꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯒ ꯊꯦꯡꯅꯩ ꯍꯥꯏ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯁꯤ ꯃꯤ ꯂꯩꯇꯦ ꯈꯪꯂꯤꯕꯅꯤ ꯊꯣꯡꯁꯤꯗꯁꯨ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯕ ꯀꯩꯗꯧꯒꯦ ꯍꯥ ꯅꯨꯡꯇꯤꯒꯤ ꯋꯥ ꯉꯥꯡꯅꯅꯕ ꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯈꯨꯜꯁꯤꯗ ꯀꯅꯥ ꯌꯥꯎꯒꯦ ꯊꯕꯛ ꯐꯪꯉꯤ ꯃꯅꯥ ꯑꯃꯇ ꯁꯨꯕ ꯅꯠꯇꯦ ꯅꯌꯨꯝ ꯄꯥꯜꯂꯁꯨꯅꯦ ꯆꯟꯅꯔꯣꯏꯀꯣ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯅꯔꯤꯜ ꯇꯜꯂꯗꯤ ꯅꯌꯨꯝꯀ ꯄꯥꯜꯂꯨꯅꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯕꯨꯅꯦ ꯃꯤꯃꯥꯡ ꯊꯣꯛꯅꯕꯗꯤ ꯁꯤꯟꯕꯤꯔꯅꯨ ꯅꯪ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯃꯥꯏꯁꯦ ꯅꯣꯟꯈꯠꯂꯒ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯉꯁꯥꯏꯁꯨ ꯃꯤꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯏꯆꯥꯅꯦꯅ ꯀꯟꯈꯠꯇꯅ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯎꯕꯗꯅꯦ ꯑꯩ ꯄ꯭ꯔꯣꯞ ꯍꯦꯛ ꯆꯥꯛꯇꯅ ꯈꯥꯡꯂꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯖꯩꯕꯕꯨ ꯅꯣꯡꯃꯇꯁꯨ ꯋꯥꯈꯜ ꯇꯥꯒꯦ ꯍꯥꯏꯗꯦ ꯑꯩꯅ ꯍꯦꯛ ꯉꯥꯡꯕꯒ ꯅꯆꯤꯟ ꯈꯨꯝꯗꯣꯏꯒꯤ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯅ ꯉꯥꯏꯔꯒ ꯂꯩꯅꯦ ꯅꯪ ꯃꯃꯥꯒꯤ ꯋꯥꯁꯤ ꯂꯣꯏꯕ ꯅꯪꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯄꯤ ꯃꯥꯏꯅꯧꯕꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯃꯆꯤꯟ ꯈꯨꯝꯃꯤ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗ꯭ꯔꯗꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯅ ꯄꯥꯎ ꯄꯪꯇꯝ ꯇꯝꯁꯤꯜꯂꯛꯇꯅ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯅꯕꯨꯛ ꯑꯣꯜꯂꯒ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯗꯅ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯉꯁꯥꯏꯁꯨ ꯄꯥꯕꯅ ꯆꯩꯕ ꯍꯧꯖꯤꯛꯅ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯩ ꯆꯩꯕꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗꯈꯩ ꯉꯥꯡꯕ ꯉꯝꯃꯤꯅꯦ ꯃꯤꯒꯤ ꯃꯤꯋꯥꯅ ꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗ ꯑꯁꯨꯛ ꯐꯔꯝꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯝꯕ ꯏꯃꯥ ꯄꯥꯕꯁꯦ ꯈꯪꯍꯧꯗꯦ ꯃꯕꯨꯛ ꯑꯣꯟꯈꯤꯕ ꯑꯩꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯀꯥꯟꯗꯨꯗꯅꯦ ꯑꯩ ꯋꯥꯈꯜꯁꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯅꯤ ꯑꯃꯅ ꯐꯪꯉꯦ ꯆꯩ ꯑꯃꯅ ꯐꯪꯉꯦ ꯉꯥ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯌꯥꯝ ꯃꯥꯟꯁꯤꯜꯂꯤ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯦ ꯍꯟꯗꯛꯇꯤ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯊꯕꯥꯗꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯃꯈꯥꯗ ꯐꯝꯊꯩ ꯍꯔꯤ ꯃꯥꯕꯨ ꯐꯅꯕ ꯈꯔ ꯉꯥꯡꯖꯩꯕꯒꯤ ꯑꯁꯨꯝ ꯈꯜꯂꯕ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯍꯥꯏ ꯅꯪ ꯅꯁꯥꯒꯤ ꯀꯥꯗ ꯌꯥꯝ ꯊꯨꯅ ꯆꯪꯍꯧꯔꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯣꯏꯀꯣ ꯅꯪ ꯃꯃꯥꯅ ꯍꯟꯗꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗꯗꯤ ꯃꯥꯏꯅꯧꯕꯤꯗꯣ ꯈꯨꯝꯗ꯭ꯔꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯃꯥꯁꯦ ꯁꯥꯎꯔꯛꯂꯕꯗꯤ ꯃꯆꯤꯡ ꯐꯠꯇꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯆꯥ ꯆꯪꯈꯤꯕꯒ ꯊꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯋꯥ ꯈꯔꯁꯨ ꯍꯥꯏ ꯃꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯅ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯁꯦ ꯃꯥꯅꯗꯤ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕ ꯑꯣꯏꯅ ꯈꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗ ꯀꯔꯝ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯉꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡ ꯑꯣꯏꯔꯤ ꯀꯨꯜꯂꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯆꯥꯛꯈꯨꯝꯗ ꯊꯕꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯋꯥ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯅꯆꯥꯁꯤ ꯀꯝꯗꯧꯅꯤ ꯃꯤꯅ ꯐꯅ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯤꯅꯦ ꯉꯁꯥꯏꯁꯨ ꯏꯇꯥꯎ ꯇꯦꯝꯕꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯃꯥꯏꯁꯦ ꯅꯣꯟꯈꯠꯄ ꯐꯥꯎꯕ ꯉꯝꯗ ꯂꯩꯔꯕꯅꯤ ꯃꯤꯒꯤ ꯃꯆꯥꯁꯤꯡꯒ ꯌꯦꯡꯅꯕꯗ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯣꯛꯈ꯭ꯔꯦ ꯅꯪꯕꯨ ꯈꯔ ꯆꯩꯉꯥꯡ ꯇꯧꯔꯒ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯧꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯊꯕꯥꯅ ꯀꯔꯦꯝꯅꯕꯣꯏ ꯇꯧꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯔꯤꯒꯤ ꯆꯩꯉꯥꯡꯗꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯥꯗꯤ ꯋꯥꯈꯜ ꯇꯥꯕꯤꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯃꯨꯛꯈꯤꯕꯗꯥꯏ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯉꯝꯃꯣꯏ ꯅꯆꯥ ꯁꯛꯇꯥꯁꯤ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗꯧꯕ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯥꯝ ꯐꯍꯟꯅꯤꯡꯂꯗꯤ ꯈꯔ ꯍꯦꯛ ꯆꯩ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕꯗꯤ ꯇꯧꯕꯤꯔꯛꯂꯅꯨ ꯑꯩ ꯈꯥꯔꯦ ꯄꯦꯜꯂꯦ ꯍꯥꯏ ꯃꯃꯥ ꯅꯪ ꯉꯁꯤ ꯁꯣꯏꯔꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯁꯤ ꯐꯅꯕꯅꯤ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨ ꯇꯧ ꯍꯔꯦ ꯍꯧꯖꯤꯛꯇ ꯃꯆꯥꯅꯤꯡꯕ ꯃꯆꯥꯕꯨ ꯌꯥꯝꯅ ꯐꯍꯟꯅꯤꯡꯕ ꯃꯄꯥꯒꯤ ꯁꯛꯂꯣꯟꯁꯨ ꯂꯧꯕ ꯁꯥꯏ
ꯍꯥ ꯑꯩꯅ ꯍꯥꯏꯕꯗ ꯋꯥ ꯌꯥꯝꯅ ꯀꯟꯊꯣꯛꯈꯤꯕꯗꯥꯏ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯐꯪꯂꯤꯕꯁꯤ ꯑꯩꯁꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯍꯟꯗ ꯏꯆꯥꯗꯕꯨ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯦ ꯏꯃꯥꯏꯁꯤ ꯊꯒꯠꯇꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯃꯥꯒꯤ ꯇꯝꯂꯛꯄ ꯋꯥ ꯃꯌꯥꯝꯁꯤ ꯇꯥꯕꯗꯅꯦ ꯑꯩꯗꯤ ꯏꯀꯥꯏ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯤꯅ ꯑꯊꯤꯕ ꯋꯥ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯏꯆꯥꯁꯤ ꯃꯤꯅ ꯎꯁꯤꯠꯂꯔꯣꯏ ꯍꯥꯏꯗꯅ ꯀꯟꯈꯠꯂꯒ ꯂꯥꯛꯂꯤꯅꯤ ꯃꯁꯤꯕꯨ ꯃꯁꯤ ꯅꯣꯏ ꯅꯄꯥꯅ ꯆꯥꯗꯤ ꯑꯃꯠꯇ ꯈꯪꯂꯣꯏꯌꯦ ꯍꯣꯏꯁꯦ ꯌꯥꯏ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯆꯥꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯉꯥꯡꯆꯩ ꯇꯧꯅꯤ ꯃꯃꯥ ꯅꯪꯕꯨ ꯉꯝꯖꯗ꯭ꯔꯦ ꯇꯥꯕꯤꯗꯧꯕ ꯂꯧꯗꯧꯕ ꯃꯥꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯆꯧꯁꯤꯟꯗꯅ ꯉꯥꯡꯂꯨ ꯌꯥꯕ꯭ꯔꯣ ꯅꯆꯥꯁꯤ ꯑꯣꯏꯔꯔꯣꯏꯌꯦ ꯐꯅꯌꯥꯝꯅ ꯆꯩ ꯉꯥꯡꯂꯁꯨ ꯃꯀꯣꯛꯁꯤꯗꯅꯦ ꯑꯗꯨꯝ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯁꯦꯝꯗꯣꯛꯇꯧꯗ ꯃꯉꯥꯏ ꯑꯗꯨꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯥꯏ ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯨꯗꯨꯝ ꯇꯧꯔꯁꯤꯅꯦ ꯅꯆꯥꯒꯤ ꯀꯅꯥ ꯈꯪꯅꯕ ꯂꯩ ꯍꯥꯏꯗꯨ ꯅꯪ ꯑꯃꯨꯛꯇ ꯍꯪꯗꯣꯛꯂꯒ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯊꯥꯖꯈꯤꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯗꯨꯕꯣ ꯅꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯐꯪꯕ ꯀꯥꯏꯗꯨꯗꯤꯅꯦ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯃꯌꯨꯝ ꯄꯥꯜꯂꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯅꯨꯄꯥꯗꯤ ꯐꯪꯉꯣꯏꯌꯦ ꯃꯥꯏ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯀꯅꯥꯏ ꯑꯐꯕ ꯅꯨꯄꯥꯅ ꯄꯥꯝꯗꯣꯏꯅꯣ ꯅꯨꯄꯥꯕꯨꯗꯤ ꯈꯪꯅꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯅꯤꯡꯒꯤ ꯏꯆꯦꯅ ꯅꯣꯡꯃꯁꯨ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯂꯕꯅꯤ ꯑꯩꯉꯣꯟꯗ ꯀꯨꯜꯂꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯑꯗꯨꯗꯤ ꯅꯆꯥꯗ ꯋꯥ ꯍꯪꯂꯒ ꯈꯪꯗꯣꯛꯂꯣ ꯑꯗꯨꯒ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯁꯤꯅꯦ ꯅꯆꯥꯁꯤ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤꯅꯦ ꯅꯪꯕꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯁꯣꯝꯗ ꯃꯥꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯔꯛꯅꯕ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯅꯨꯡꯗꯥꯡꯗꯨꯗ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯃꯇꯤꯜ ꯑꯣꯔꯣ ꯇꯥꯈꯩ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯤ ꯃꯥꯅ ꯑꯗꯨꯝ ꯇꯨꯝꯂꯤꯉꯩ ꯊꯕꯥꯗꯨ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯄꯅꯤ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ ꯆꯩꯔꯛꯏ ꯍꯥꯏ ꯆꯟꯅꯔꯣꯏꯗꯕꯤ ꯅꯪ ꯑꯃ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯗꯣꯏ ꯁꯔꯨꯛꯅꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯅꯃꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯉꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯒꯁꯨ ꯂꯩꯅꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧꯕꯤꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯐꯃꯥꯡꯗ ꯆꯤꯡꯊꯩ ꯃꯥꯏꯅꯧꯕꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯃꯃꯥꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯈꯣꯡ パイꯗꯨꯅ ꯆꯤꯡꯊꯔꯤꯕꯗꯨ ꯎꯕꯗ ꯆꯩꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤ ꯍꯧꯗꯣꯛꯄꯕꯨ ꯑꯗꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯊꯕꯥꯒꯤ ꯃꯆꯥꯗꯣ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯎꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯏꯃꯥꯕꯣ ꯃꯆꯥꯅ ꯃꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯆꯩꯔꯛꯂꯤꯗꯨ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯅꯤ ꯃꯥꯏꯅꯧꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯂꯤ ꯅꯪꯅ ꯀꯗꯥꯏꯗꯅ ꯂꯩꯈ꯭ꯔꯣ ꯑꯁꯨꯛ ꯑꯩꯕꯨ ꯑꯣꯠꯄ ꯅꯪ ꯑꯃ ꯂꯩꯌꯦꯅ ꯀꯥꯗꯕꯁꯨ ꯅꯠꯇꯕ ꯋꯥꯏ ꯆꯤꯟꯅꯕ ꯆꯥꯕ ꯇꯤꯡꯅꯕꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯁꯥꯁꯟꯗ ꯐꯨꯕꯗꯧꯅ ꯃꯈꯨꯠ ꯄꯦꯅ ꯍꯦꯛꯇ ꯐꯨꯊꯩ ꯃꯆꯥꯒꯤ ꯀꯥꯗ ꯐꯨ ꯆꯩꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯆꯪꯂꯛꯄ ꯀꯨꯜ ꯑꯗꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯏ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯆꯥ ꯀꯧꯔꯨꯅꯤ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯐꯨꯗꯅ ꯂꯩꯔꯝꯂꯤꯁꯤꯕꯣ ꯁꯦꯅ ꯊꯥꯗꯣꯛꯎꯅꯦ ꯅꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦ ꯅꯪꯅ ꯐꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯐꯨꯕ ꯂꯦꯞꯂꯝꯃꯤ ꯉꯁꯥꯏꯈꯩ ꯃꯃꯥꯗ ꯀꯩꯁꯨ ꯍꯥꯏꯗ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯃꯥꯏꯅꯧꯕꯤꯗꯨ ꯀꯞꯅ ꯀꯞꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯂꯩꯔꯣꯏꯌꯦ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯔꯣꯏꯌꯦ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯍꯌꯦꯡꯃꯛ ꯆꯥꯛꯇꯨꯁꯨ ꯆꯥꯕꯤꯔꯣꯏꯌꯦ ꯅꯣꯏꯅ ꯑꯗꯨ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯂꯩꯖꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯆꯥꯕꯨ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯅ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯗꯨ ꯎꯕꯗ ꯀꯨꯜꯂꯅ ꯊꯕꯥꯕꯨ ꯈꯥꯝꯖꯤꯜꯂꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯞꯊꯧꯅꯦ ꯅꯆꯥꯅ ꯉꯥꯛ ꯄꯦꯟꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯩ ꯉꯥꯡꯖꯕꯅꯤ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯨꯜꯂꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯊꯕꯥ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯀꯟꯕ ꯉꯥꯛꯇꯅꯤ ꯅꯆꯥꯁꯨ ꯐꯍꯟꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯉꯥꯡꯖꯩꯕꯒꯤꯁꯨ ꯅꯆꯥꯁꯤ ꯅꯪꯅ ꯀꯟꯈꯠꯇꯅ ꯊꯝꯂꯕꯅꯤꯅ ꯀꯔꯤꯗ ꯋꯥꯈꯜ ꯇꯥꯗꯧꯔꯤꯒꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤ ꯎꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯃꯤꯍꯨꯟꯁꯤ ꯌꯥꯝꯅ ꯀꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯃꯛꯅꯤ ꯅꯨꯄꯤꯒꯤ ꯃꯇꯧꯃꯛꯅꯤ ꯀꯨꯜꯂꯗꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯅꯧꯕꯤꯗꯨ ꯌꯥꯍꯧ ꯏꯊꯦꯡ ꯍꯦꯛ ꯊꯦꯡꯈꯩ ꯍꯧꯒꯠꯂꯒ ꯃꯀꯦ ꯁꯦꯝꯂꯤ ꯊꯕꯥꯁꯨ ꯃꯆꯥꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯃꯆꯥꯅ ꯀꯦꯗꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯍꯥꯏ ꯅꯪ ꯏꯔꯨꯖꯔꯕ꯭ꯔꯥ ꯂꯨꯖꯔꯦ ꯀꯩꯅꯣ ꯏꯃꯥ ꯎꯍꯧꯗ꯭ꯔꯕꯣ
ꯎꯔꯝꯃꯣꯏꯅꯦ ꯏꯁꯧ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯔꯨꯖꯔꯗꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯅꯦꯛ ꯐꯧꯗꯧꯅꯤ ꯑꯗꯨꯁꯨ ꯐꯧꯕ ꯎꯗꯦ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯎꯗꯦ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯂꯨꯖꯔꯤꯕꯅꯣ ꯍꯥ ꯍꯣ ꯑꯩꯅ ꯂꯨꯖꯔꯦ ꯍꯥꯏꯗꯤ ꯂꯨꯖꯔꯦ ꯌꯥꯝ ꯍꯪꯉꯦ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯎꯄꯨꯗꯣ ꯍꯥꯡꯂꯒ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯠ ꯁꯦꯠꯆꯤꯜꯂꯤ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯃꯀꯦ ꯁꯦꯝꯗꯅ ꯂꯩꯔꯝꯂꯤꯁꯦ ꯍꯣ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯣ ꯍꯥꯏꯗꯥꯏ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯆꯈ꯭ꯔꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯌꯨꯛꯁꯤꯗꯅꯦ ꯑꯩꯕꯨ ꯁꯥꯎꯅꯕ ꯌꯥꯝꯁꯤꯜꯂꯛꯀꯅꯨ ꯌꯥꯔꯦ ꯏꯃꯥ ꯅꯪꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯒꯤ ꯉꯥꯡꯕ ꯆꯩꯕꯁꯨ ꯐꯪꯂꯔꯨꯏ ꯑꯩꯁꯨ ꯎꯔꯔꯣꯏꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯕꯨ ꯈꯥꯝꯅꯕ ꯍꯥꯏꯗꯅ ꯊꯕꯥꯁꯨ ꯃꯇꯨꯡ ꯏꯟꯅꯩ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤꯗꯤ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯦ ꯊꯕꯥꯁꯨ ꯀꯗꯥꯏꯗꯅꯣ ꯃꯆꯥꯅ ꯑꯌꯨꯛꯁꯤꯗ ꯆꯠꯂꯤꯁꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯥꯏꯅꯧꯕꯤꯗꯨ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ ꯈꯣꯏꯃꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯣꯟꯊꯣꯡꯗꯨꯗ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯆꯥꯅ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯃꯥꯏꯅꯧꯕꯤꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨꯗꯤ ꯏꯉꯛꯉꯛꯂꯤ ꯃꯥꯏꯅꯧꯕꯤꯒꯤ ꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯋꯥꯍꯪ ꯇꯧꯔꯛꯏ ꯃꯥꯏꯅꯧꯕꯤ ꯀꯩꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥ ꯈꯣꯏꯃꯨ ꯎꯅꯒꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯅꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯁꯨ ꯏꯀꯥꯏꯕ ꯑꯗꯨꯒꯤ ꯇꯥ ꯈꯣꯏꯃꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯣꯏꯃꯨꯁꯨ ꯏꯉꯛꯉꯛꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯁꯤꯅ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯌꯨ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥ ꯈꯣꯏꯃꯨ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯥꯏꯅꯧꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯈꯣꯏꯃꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯉꯔꯥꯡꯇꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯃꯥꯏꯅꯧꯕꯤ ꯃꯈꯣꯡꯗ ꯊꯣꯡꯅ ꯂꯥꯛꯄꯁꯤꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯃꯥꯏꯅꯧꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯝꯕꯗꯣ ꯇꯥꯆꯧ ꯍꯥꯟꯅ ꯍꯣꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯆꯦꯟꯕ ꯆꯣꯡꯕ ꯍꯦꯛ ꯊꯣꯛꯄꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯧꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯦꯅ ꯅꯪ ꯁꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯃꯥꯏꯅꯧꯕꯤꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯈꯣꯏꯃꯨꯅ ꯌꯥꯔꯛꯇꯕꯗꯨꯗ ꯋꯥꯔꯧꯅ ꯄꯦꯟꯗꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯀꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤꯅꯦ ꯐꯩ ꯑꯩꯗꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃ ꯐꯥꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯇꯧꯔꯒ ꯑꯩ ꯆꯦꯟꯈꯤꯅꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯤꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯈꯤꯕꯅ ꯐꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯈꯣꯏꯃꯨꯅ ꯃꯥꯏꯅꯧꯕꯤꯒꯤ ꯈꯨꯖꯦꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯥꯏꯅꯧꯕꯤ ꯅꯪ ꯑꯗꯨꯝ ꯇꯧꯒꯅꯨ ꯅꯪ ꯏꯃꯥ ꯍꯣꯏꯒ ꯈꯠꯅꯕ ꯌꯥꯎꯕ꯭ꯔꯣ ꯉꯔꯥꯡꯇꯗꯨ ꯍꯔꯥꯎ ꯂꯩꯍꯧꯔꯒ ꯉꯁꯤ ꯑꯁꯨꯛꯇ ꯍꯥꯟꯅ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯪ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯌꯨ ꯃꯥꯏꯅꯧꯕꯤꯁꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯝꯃꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯦ ꯉꯔꯥꯡꯁꯨ ꯈꯠꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯑꯗꯨꯒ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯄꯨꯟꯅ ꯃꯥꯌꯣꯛꯃꯤꯟꯅꯔꯁꯤ ꯈꯣꯏꯃꯨꯅ ꯈꯪꯍꯧꯗ ꯍꯥꯏꯔꯛꯄ ꯋꯥꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯤ ꯃꯥꯏꯅꯧꯕꯤꯗꯨ ꯃꯣꯃꯣꯟ ꯇꯧꯖꯔꯛꯂꯝꯃꯤ ꯇꯥ ꯈꯣꯏꯃꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯥꯏꯅꯧꯕꯤꯒꯤ ꯆꯀ꯭ꯔꯤꯗꯒꯤ ꯑꯅꯤꯗꯨ ꯇꯁꯦꯡꯅ ꯆꯦꯟꯕ ꯍꯥꯏꯗꯨ ꯊꯣꯛꯂꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯤ ꯃꯆꯥꯗ ꯈꯔꯁꯨ ꯋꯥꯔꯧꯖꯩ ꯃꯌꯥꯝꯕ ꯀꯥꯟꯗꯨꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯂꯝꯗꯦ ꯃꯆꯥꯅ ꯄꯨꯔꯛꯂꯕ ꯃꯥꯏꯅꯧꯕꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯗꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯗꯥ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯊꯥꯖ ꯋꯥꯕꯨꯗꯤ ꯑꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯁꯤ ꯃꯊꯟꯇ ꯄꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇ꯭ꯔꯤ ꯆꯥꯎꯅ ꯍꯦꯛ ꯍꯣꯡꯗꯣꯛꯁꯤ ꯅꯆꯥꯒꯤ ꯑꯍꯥꯟꯕ ꯊꯧ ꯊꯣꯛꯄꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯗꯥꯗꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯔꯒ ꯑꯍꯜꯁꯤꯡꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯥꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯨꯄꯤ ꯊꯤꯟꯕꯗ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯃꯃꯧꯅ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜꯁꯨ ꯂꯩꯔꯝꯃꯤ ꯅꯨꯡꯗꯥꯡꯗꯨ ꯈꯔ ꯉꯟꯅ ꯃꯃꯧ ꯊꯤꯜꯂꯝꯃꯤ ꯏꯅꯥꯎ ꯑꯩꯅ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯏꯆꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯏꯅꯥꯎ ꯍꯣꯏꯅꯁꯨ ꯑꯊꯨꯕꯗ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯕꯅꯤꯅ ꯊꯕꯥꯁꯨ ꯃꯣꯃꯣꯅꯣꯛꯅ ꯈꯨꯝꯃꯤ
ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯃꯤꯡꯒꯧꯁꯦ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯁꯤ. ꯉꯁꯤꯗꯒꯤ ꯏꯅꯝꯃ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯑꯁꯨꯝꯅ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯉꯥꯛ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ. ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯍꯥꯏ ꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯂꯨꯍꯣꯡꯕꯁꯨ ꯑꯊꯨꯕꯗ ꯍꯣꯡꯂꯅꯤ. ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯇꯧꯕ ꯈꯔ ꯇꯝꯁꯤ. ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗ ꯆꯣꯞꯇꯅꯕ. ꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯅꯅꯤꯡꯇꯧꯅ ꯂꯩꯖꯔꯁꯨ ꯑꯥꯗ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯣꯏ. ꯏꯃꯥ, ꯀꯩꯒꯤ ꯊꯕꯛ ꯇꯧꯕ ꯇꯝꯗꯣꯏꯅꯣ? ꯈꯣꯏꯃꯨꯒ ꯑꯩꯒ ꯍꯥꯟꯅ ꯋꯥꯐꯝ ꯈꯔ ꯌꯥꯅꯈ꯭ꯔꯦ. ꯑꯩꯅ ꯇꯧꯗꯧꯕ ꯊꯕꯛꯀꯨꯝꯕ ꯈꯣꯏꯃꯨꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯕ ꯍꯥꯏꯗꯅ. ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯀꯔꯤꯅꯣꯅꯦ ꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯨꯄꯥꯅ ꯀꯝꯗꯧꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯣꯏꯔꯣꯏꯀꯣ. ꯍꯌꯦꯡꯋꯥꯏ ꯏꯆꯣꯞ ꯆꯣꯞꯅꯅꯤ. ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯝꯕꯤꯗꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ. ꯑꯁ ꯌꯥꯔꯤꯕ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯤ. ꯉꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯒꯦ. ꯊꯣꯛꯈ꯭ꯔ ꯆꯠꯂꯣ. ꯑꯩꯅꯦ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯖꯒꯦ. ꯊꯕꯥꯁꯨ ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯥꯏꯅꯧꯕꯤꯁꯨ ꯃꯥꯅ ꯁꯦꯠꯂꯛꯄ ꯃꯐꯤꯗꯨ ꯐꯥꯎꯕ ꯍꯣꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯅꯤ. ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯤ. ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯃꯥꯏꯅꯧꯕꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤꯗꯤ ꯂꯨꯍꯣꯡꯂꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ. ꯈꯣꯏꯃꯨꯗꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯃꯥꯏꯅꯧꯕꯤꯅ ꯇꯧꯗꯧꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯥꯏꯅꯧꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯀꯣꯛꯂꯒ ꯇꯨꯝꯂꯤ. ꯃꯥꯏꯅꯧꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ. ꯏꯃꯥ ꯍꯣꯏ ꯍꯧꯒꯠꯂꯕꯗꯤ ꯆꯣꯞꯅꯕ ꯇꯥꯔꯤꯅꯦ. ꯏꯔꯨꯃꯨꯛꯇ ꯂꯨꯖꯅꯕ ꯇꯧꯔꯣ. ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯒꯦ ꯍꯥꯏꯁꯨ ꯇꯨꯝꯃꯨ. ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯀꯟꯅ ꯍꯧꯗꯣꯛꯄꯗꯒꯤ ꯃꯥꯏꯅꯧꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯤꯡꯂꯝꯗꯦ. ꯈꯣꯏꯃꯨꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯂꯥꯡꯁꯤꯜꯂꯤ. ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯍꯧꯗꯣꯔꯛꯂꯤꯁꯤꯕꯣ? ꯇꯨꯝꯁꯤꯠꯀ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ. ꯌꯨꯝꯗꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯑꯩꯅ ꯍꯧꯒꯠꯂꯤꯁꯦ. ꯃꯥꯏꯅꯧꯕꯤ, ꯅꯪꯕꯨ ꯇꯞꯅ ꯍꯥꯏꯌꯨꯅꯦ. ꯃꯧ ꯑꯅꯧꯕꯤꯗꯤ ꯉꯟꯇ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯕꯗꯥꯏ. ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯃꯄꯥꯟꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ. ꯆꯥꯛꯇꯨꯅ ꯅꯪꯅ ꯈꯔ ꯊꯣꯡꯂꯨ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯁꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯇꯧꯕ ꯆꯥꯛꯇꯨꯁꯨ ꯈꯔ ꯊꯣꯡꯂꯝꯕ ꯀꯩꯗꯧꯒꯦ? ꯍꯥꯏ, ꯅꯪꯅ ꯍꯥꯏ ꯋꯥꯗꯨ ꯌꯥꯔꯣꯏꯅꯦ. ꯑꯇꯩꯗꯤ ꯑꯩꯅ ꯉꯝꯗꯕ ꯇꯧꯔꯁꯨ ꯆꯥꯛꯇꯤ ꯊꯣꯡꯕ ꯌꯥꯔꯣꯏꯅꯦ. ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯎꯈ꯭ꯔꯗꯤ ꯅꯪꯕꯨ ꯆꯩꯕꯤꯅꯤ. ꯑꯗꯨꯅ ꯍꯩꯇ꯭ꯔꯁꯨ ꯍꯩꯇꯅ ꯊꯣꯡꯂꯨ. ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ ꯃꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ, ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯃꯥꯏꯅꯧꯕꯤꯗꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯁꯤꯡꯖꯪꯅ ꯌꯥꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯃꯥ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ. ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯈꯣꯏꯃꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯃꯥꯏꯅꯧꯕꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ. ꯑꯩ ꯂꯩꯔꯤ. ꯅꯪꯅ ꯍꯩꯇꯕꯗꯣ ꯑꯩꯅ ꯇꯥꯛꯄꯤꯅꯤ. ꯏꯁꯤꯡ ꯁꯧꯔꯒ ꯆꯦꯡ ꯁꯨꯗꯧ. ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯛ ꯑꯣꯏꯔꯅꯤ. ꯏꯟꯁꯥꯡꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯂꯒ ꯊꯣꯡꯗꯧꯅꯤ. ꯈꯣꯏꯃꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯃꯥꯏꯅꯧꯕꯤꯗꯣ ꯈꯔꯗꯤ ꯄꯦꯟꯖꯔꯝꯃꯤ. ꯄꯟꯊꯥꯗꯅ ꯁꯠ ꯍꯧꯒꯠꯇꯨꯅ ꯃꯅꯦꯝ ꯎꯗ꯭ꯔꯤꯉꯩ ꯏꯔꯨꯖꯔꯨꯔꯤ. ꯃꯥꯅ ꯀꯥꯗꯒꯤ ꯃꯐꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯔꯣ. ꯏꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯒꯦ. ꯏꯃꯥ, ꯌꯥꯔꯅꯤꯌꯦ. ꯅꯃꯧ ꯑꯗꯨꯝ ꯇꯧꯖꯒꯦ. ꯏꯃꯥ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯣ. ꯃꯃꯧꯒꯤ ꯊꯧꯒꯜꯂꯣꯟꯁꯤꯗ ꯃꯅꯦꯝꯗꯨ ꯄꯦꯟꯖꯩ. ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ. ꯃꯥꯏꯅꯧꯕꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯩ ꯊꯥꯒꯠꯂꯤ. ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ. ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯥꯛꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯃꯨꯛ ꯊꯣꯡꯅꯕ ꯍꯣꯠꯅꯩ. ꯄꯥꯟ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯏ. ꯃꯗꯨ ꯈꯔ ꯂꯧꯗꯨꯅ ꯈꯦꯠꯂꯒ ꯎꯌꯥꯟꯗ ꯍꯥꯞꯆꯤꯜꯂꯤ. ꯊꯨꯝ ꯃꯣꯔꯣꯛ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯂꯝꯃꯤ. ꯉꯥꯒꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯅ ꯃꯅꯦꯝ, ꯃꯇꯩ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯁꯤꯜꯂꯤ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯅꯦꯝꯗꯤ ꯃꯇꯝꯁꯦ ꯈꯪꯍꯧꯗ꯭ꯔꯦꯗꯅ. ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯅꯪꯕꯣ? ꯃꯥ, ꯄꯥꯟ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ. ꯐꯔꯦ ꯐꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯊꯩ. ꯃꯇꯩ ꯅꯣꯡꯌꯥꯏꯅ ꯆꯥꯛꯇꯨ ꯈꯔ ꯈꯣꯊꯗꯨꯅ ꯏꯟꯁꯥꯡꯗꯨ ꯍꯩꯔꯒ ꯇꯣꯠꯄꯗ ꯆꯦꯡ ꯁꯪꯕꯒꯤ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ. ꯃꯁꯤꯗ ꯑꯍꯨꯝꯗꯨ ꯃꯉꯣꯟꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ. ꯅꯣꯡꯌꯥꯏꯁꯨ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯕꯦꯝꯃ, ꯅꯪꯒꯤ ꯆꯥꯛꯁꯤꯗꯤ ꯆꯦꯡ ꯆꯪꯂꯤꯅꯦ. ꯅꯪꯕꯨ ꯌꯦꯡꯍꯧꯗ꯭ꯔꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯅ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ. ꯄꯥꯟꯗꯨꯁꯨ ꯃꯨꯟꯗꯕꯒꯤ ꯇꯦꯛꯅ ꯎꯏ. ꯑꯗꯨꯒ ꯃꯍꯤꯗꯨꯁꯨ ꯏꯁꯤꯡꯒꯨꯝ ꯏꯔꯥꯡ ꯂꯥꯡꯉꯤ. ꯃꯇꯧꯁꯤꯗ ꯀꯔꯤꯅꯣ ꯈꯜꯂꯤ. ꯈꯣꯏꯃꯨꯁꯨ ꯆꯥꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡ, ꯏꯟꯁꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ. ꯃꯥꯏꯅꯧꯕꯤꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯗ ꯏꯀꯥꯏꯕ ꯐꯥꯎꯔꯤ. ꯃꯃꯧꯒꯤ ꯃꯑꯣꯡꯗꯨꯗ
ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯒꯤꯅꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ꯭ꯔꯣ? ꯏꯃꯥꯗ ꯀꯣꯏꯒꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯏꯃꯥ, ꯍꯩꯇꯦ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯏꯃꯥꯅ ꯇꯥꯛꯂꯒ ꯊꯣꯡꯂꯁꯨ ꯊꯣꯡꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯡꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯜꯂꯝꯕ ꯃꯥꯏꯅꯧꯕꯤꯗꯨ ꯃꯅꯦꯝꯅ ꯃꯥꯒꯤ ꯍꯩꯇꯕ ꯃꯌꯥꯝꯗꯨ ꯇꯝꯕꯤꯔꯤ꯫ ꯃꯗꯨ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯣꯏꯅ ꯊꯕꯛ ꯍꯩꯖꯤꯜꯂꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯋꯥ ꯊꯑꯣꯏꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯄꯥꯝꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯝꯂꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨ ꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯋꯥꯏ꯫ ꯑꯗꯨꯕꯨ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁꯦꯝꯗꯣꯛꯄ ꯉꯝꯂꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯏꯅꯧꯕꯤ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯤ꯫ ꯃꯇꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤ꯫ ꯃꯅꯦꯝꯅ ꯉꯁꯤꯗꯤ ꯃꯥꯏꯅꯧꯕꯤꯗ ꯉꯥ ꯊꯣꯡꯍꯜꯂꯤ꯫ ꯍꯥꯎꯈ꯭ꯔꯦꯗꯥ ꯉꯁꯤꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯏꯟꯁꯥꯡꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯈꯨꯜ ꯃꯨꯟꯅ ꯂꯛꯅꯗꯨꯅ ꯏꯃꯥ, ꯅꯃꯧꯒꯤ ꯄꯥꯟ ꯊꯣꯡꯕꯅ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅꯤꯗ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯒꯤ꯫ ꯃꯌꯥꯝꯗꯨ ꯈꯣꯏꯃꯨꯒꯤ ꯋꯥꯁꯤꯗ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗꯨ ꯄꯥꯟꯈꯤꯔꯝꯃꯤ꯫